Krumzari, Sktv'S News pu yengbiriba pumnamakpu luchingbina taram nokchari ahanbada maroipa pausing fangbigani. Maikai kayadagi miyamgi achoba khongsat kaloinana Manipur gi oiriba fibamgi matangda kokomigi wahang taret yauba memorandum amangasi Chief Minister da pisinkrei. Kokomi bulana uhanna bahonariba sing kanano haibadu miyam punna yingsin minasi haina kokomigi convener YAIPHABI na appeal tokri. Tronglaubi amadi TM kasom gi thodok ki matangda NIA na mafum adura chatuna yingsinkrei atubada result fanglagani haina Home Minister Govindas 1000 na fangdokrei. NRC ki matangda seminar amasiduna akhang ahi mayamga kupna khana nainaraga paikhat payaba thabak sing paikhat na bahonagani haina Chief Minister Yumnam Khemchana fangdoraklei. Amasung Tronglaubi kuki Malaysian singna bom kapsinduna landavada angang ani laikidaba thodoki matangda NIA gi team amana thodok thokpon chatuna thijinba haukrei. Pausandok na pizari. Miyamgi khongchat amana tongan ba wahang taret yauba memorandum sing Chief Minister da pisinkrei. Khongchat adu mafam khara da irang thorakpadagi security force na tear gas cell kapkre madi miyoi kya asok manangkrei. Kokomigi lamjing makhada pangthokhiba lengakta miyamgi wahang khongchat haina mingthonba ngasigi khongjang adu lamfel pata leiba kokomigi office khurai wangkhai pungja YOAC ground khabai soi kakwak Kaithel, Tidim ground, How ground, amadi tirada leiba Oriental College da masing yamlaba miyamna pullaba matungda maikai kayadagi khongsan bahunaki. Miyamgi khongsat adu kanglagi nongsup thangba sanathong Kaisampa junction konung mamangi traffic island amadi singjamai chinga makhong na chingba mafam sing kayada security force na thatuna thamki. Aduma pulengakta hangliba wahang taret yauba memorandum adu maikai gi oina khongsat loi singgi maraktagi mihut sing khangatuna Chief Minister da pisilhanki. Amarom do report maikai digi lakhiba miyamgi khongsat adu kanglada security force na athingba pibadagi mihut marina Chief Minister da memorandum pisinki. Adubo Chief Minister Masa Leiramdabadagi Mahaki Joint Secretary da Pisilam ki Hairi Nakal Amaromda Tera Maikai dagi lakhiba miyamgi khongsat adu BT Road ta yorakpada kokomi gi kangbu mana mangzong na memorandum pisinkre haiba wafam phongdok narakpadagi pendaba phongdok nakhi loinana kokomi na Chief Minister da memorandum pisaluba adugi marik chumma wafam kokomi gi thomi sing laktuna makoida khangan gadabadi haina demand tauki amadi miyam adu khairamban kaithal gi area da lengdana leinaki tanja adu da khongsat loi singi marakta wakhalon manadaba yauna rakpadagi ningai sangdanaba thoraki Miyam adu tankhaina na bahonabada security force na tear gas cell amadi mob bomb na chingma kaya kapki loinana khongsat loi singi maikai dagi su security force tamna nauri kappa amadi nung thomjinduna nakalani gi marakta muktaki tungda miyam adu report maikai tamna security force na tan thoki amarom da khurai maikai digi Chief Minister da memorandum piba lakhiba miyam gi khongsat adu security force na lamlong kaithel da thatuna thamki khongsat adu makhata na Chatna Bohonarakpada security force na tear gas cell kaya kaptuna miyam adu tankhai ki Nakalamaromda konung mamang da thatuna thamkiba khongsat loi sing adu security force na hankina na bakhanghan bada nakalani gi marakta mukna bathoraki tungda miyam adu laksna na bohona bada security force ki maikai digi tear gas cell na chingma kaya kaptuna tankhai ki security force ki action asi Kaisampa junction da tiliba miyam da su chap manana chathaki ngasigi khongjang adu da miyoi khara so asoka panangki hari Amarom khongsat adugi matangda kokomigi convener YAIPHABI na Chief Minister da pisinkiba memorandum adu da yauba wahang taret thabakta onthok tripauba miyamgi khongjang handokpagi firep leite haina mahakna phongdoki Sathariba crisis ase community amagi madakta sathaba crisis nate masi proxy army sijanarkanda proxy war sathan mane maramatuna proxy war ase India government da Manipur gi lengak pariba politician sing lusing puren sing sina makhoi da chalakanda makhoi gi ngamjaba thongna lingjen galoina na achumlaba Manipur miyambu
kanlu haiba wafam se masi thamu haiduna hanna hobadagi haira lagasu ngasi phawba chathaduna leiri bisina di Manipur lengangna masi ngamni hamsing ngamo haiba se masi gi paukum chi piu haiba dumlo wahang adune koina han badang jeri se lamdam singda siumba proxy army oina sinari bising se kanano haira kandi kuki ge dumlo narco terroristing adum narco gi funding dage sew ki badumba terroristing miyam da nomai kapsal liba jamjaro miyam gi punsi pikamna liba mayum makai thari bising se masi kanano haiba se kanano haira gadi dumlo narco terroristing aduneba hairiba narco terroristing ado Manipur government muthatpa ngamlaroidra muthallaroidra haiba question nasina ni shubo question ne Proxy war gi matangda miyam khangna phongdokpa yaba masung yadabagi wafam leibana hiram asi lengakna secrecy oina thambani haina Chief Minister Yumnam Khemsana khangalakle haina memorandum pishin bachangnuba miyut amana phongdorakli Kokomigi luching makhada pangthokpa lengakta wahang taret yawba memorandum pishin magi khongset aduda Chief Minister da memorandum pishin baduda saruk yakhiba singna paumi singda hai lengakta hangkiba wahang taret ki matangda Chief Minister ga kupna khananaina ke wang sing aduda yawba tronglau bidangang ani laikidaba masung TM kasong gi thoduk singi case NIA da sinakre adum oinamak achuma wayal fangana na bahona bada tha ahum gi matam pibiyo haina Chief Minister na thamlake Amarom the Wang Sing Adu the Yawa NRC gi matang the di NRC hana taugadra natraga NRC loraba matung the census taugadra haibasi miam da chamam na bamalady hiramasi gi matang the expert sing yauna miam galoina mifamama famlaba matung da miam gi apama matung thabak tauna na puna hona minasi haina Chief Minister na phongdura ki hairi India lengak na Manipur gi alhomi sing muthat na ba chathariba proxy war asi Manipur lengak na thongna leina lephana na ba taksin ba ngamlaroi dra haiba wafam asi gi matangda Chief Minister na proxy war gi matang asi miam da phongdok pa yaba madi yadaba kaya leibana wafam asi lengak na secrecy oina thambani haiba wafam sing Chief Minister na thamlakhi haina su mioi sing aduna phongdorakhe Miam jida CM na thambira pawa phande proxy war haibase akoi public ta akoi na haiba yaba yadaba su khara leire madu akoi gi government gi orba secretary da thongde answer ji onthok pudan akoi miam na hana haidok pudu madu gi hatta kitang lei haibase CM gi side gi thambire tronglau bida leigidaba angang ani ji gi matang da wahang tomnabo matam da CM side gi kumiri ba se NIA gi IG amada sinagre haite gi hangje IG kanano adigi madu sinagre haiba gi return pbi haiba matam da return di lawa yani aduga IG du di hangira kanu haiba question adu CM na mase phanabo loisilabani haiba gi pakum mama pibire tronglau bi gi akoi gi NIA da sinagi ba se kam changna ge na matam hangi ko mase hangma matam da ha ahung gu madi akoi matam lojje ge hai kokomi gi leader singa phaminaraga mase gi solution no porna hona bada kokomi gi thami singa phaminaba yam tarkar oi hamna ba su akoi kokomi gi makhada laprin na koi hang to phamne na sembir o haibasima artin to bire koi da government ge side ge Kurai Maikai di Chief Minister da memorandum pibala khiba miyam gi khongsat security force na tier gas sel ke akap tuna tan khai khrei kokomi na silaga pangthokpa lengak ta wahang hang ba khongsin adu Kurai Maikai gi miyam na su saugaladuna masing yam laba miyam na Kurai wangkhai pungjau YSSC ground khawai soidagi khongsan ba hoki maximal Kurai ikal gi thongmi singyaw na tinsit lambi Urkul lambi amadi pangai lambi rong ki mera pai bi amadi masing yam laba miyam na sarugya akiba khongsit adu Kurai lamlong kai thil mapada security force da thatuna thamke mafam adu da security force masung khongsaloi singani gi marakta mugna ba thorak padigi miyam adu security force na tia gas sel na chingba kaya kaptuna tan khai ki khongsa adu da sarugya akibi radhamani nongthongbam kobi nupi amana SKTV news sa phongdorak pada tronglau bi da thokiba thodo digi matang da lengak na tumin na leisin madagi miyam khoirang khoi sauna ba hengale miyam gi hawasi khuta khulai paiduna thorak ki banate khunai asigi tungi punsi kanbina na ba kholau lauduna thorak ki ba micham miyam da center amadi sel enga na chatharakli bot nei bigi thong asi yaning de miyam gi punsi amadi lanthum ngak na bagi matang da lengaka unana bagi chatpa khongsit asida security force na ahenba sakti Sijinadana ba mahakna appeal tauki. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯕꯨ ꯋꯥꯍꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯤꯆꯝ ꯑꯍꯨꯝꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯦ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯃꯄꯨꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯋꯥꯍꯩ ꯑꯃ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯦ ꯃꯁꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯁꯥꯎꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤ ꯍꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯉꯁꯤ ꯁꯔꯀꯥꯔꯁꯤꯗ ꯑꯩꯈꯣꯏ ꯍꯪꯕ ꯆꯠꯆꯒꯗꯧꯔꯤꯕꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ
ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯌꯦꯡꯉꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯗ ꯇꯧꯔꯛꯏꯕ ꯆꯠꯊꯔꯛꯏꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯌꯥꯅꯤꯡꯗꯦ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯊꯣꯛꯂꯛꯈꯤꯕꯁꯨ ꯅꯠꯇꯦ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯤꯒꯤ ꯇꯨꯡꯂꯝꯆꯠꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯟꯕꯤꯌꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯊꯣꯛꯆꯔꯛꯄ ꯃꯇꯝꯁꯤꯗ ꯑꯁꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯐꯣꯔꯁꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯟꯕ ꯃꯤꯆꯝ ꯍꯥꯠꯄ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯃꯣꯡꯕꯣꯛ ꯀꯥꯞꯁꯟꯗꯅ ꯂꯣꯏꯅꯃꯛ ꯍꯥꯠꯀꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯂꯩꯕꯁꯦ ꯃꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ Kokomi bulana uhana bohonariba sing kanano haibadu miyam punna yingsinminasi haina kokomi gi convener YK Direna appeal tawkhrei ngasi satkiba miyam gi kongsat kamari leina kokomi gi lamfel pat leiba office da pangthukpa paugi mifam mamada YK Direna makhata na hai kokomi na tongan ba club amadi mera paibi loop singa pau faunaraga wahang taret yauba memorandum sing makoi gi mute singna lengak ta piraga thabakta onthok hanna ba ngasi gi khongjang adu changchin bane aikoi gi pandamdi wahang taret asi lengak ki mafam da democratic oiba mong de yohan bane Kongsat asida kokomi gi office gi lakhiba miyam ama kangladagi mihut ahumna chief minister da memorandum bishan ki mihut sing adu da chief minister gi bangalore dagi thorak tringai mamang dasu lengaki maikai dagi chapsaba fire pirak trifauba aikoi gi khongjang halloi haina miyam da dumak khangan ki madugi matung tin kiba miyam adu kainaki laibak thibadi miyoi kharana kokomi mang khre amadi sel chare haiduna maral kya sirak pagaloinara aikoi gi thomi ama sufurake thong asi laibak thibani kokomi na tham kiba wafam da hojik so hongba mata leite lengak na kokomi gi thomi singa unasi hairakpada unadana leiravani emotion ama sung sentiment sagalaga kokomi bulan uhanana bamadi miyam gi ihau namthanana ba honarakliba asi wakhal tabiyo Makoi sing asi kanano karamba fibam nagi thorakpano haibadu miyam amadi kokomi na yingsinminasi haina YK Direna appeal tawki ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯤ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯑꯁꯦ ꯌꯧꯍꯟꯕ ꯍꯥꯏꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯪꯂꯥ ꯃꯃꯥꯡꯗ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯍꯨꯠ ꯑꯍꯨꯝꯈꯛ ꯈꯟꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯗꯥꯛꯇ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯑꯁꯦ ꯄꯤꯁꯜꯂꯨꯑꯣꯅ ꯑꯩꯈꯣꯏ ꯄꯤꯁꯟꯕ ꯆꯠꯈꯤ ꯄꯤꯁꯜꯂꯕ ꯃꯇꯨꯡꯗ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯗ ꯃꯁꯛ ꯊꯣꯛꯄ ꯆꯞ ꯆꯥꯕ ꯑꯗꯨꯒꯨꯝꯂꯕ ꯐꯤꯔꯦꯞ ꯑꯃ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯀꯣꯀꯣꯃꯤꯗ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯦ ꯍꯜꯂꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯐꯝꯁꯤ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤ ꯀꯥꯏꯅꯖꯈꯤꯕꯅꯤ ꯕꯖꯥꯔ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯈꯔꯗꯒꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯃꯤꯁꯤꯡ ꯃꯥꯡꯈ꯭ꯔꯦ ꯀꯣꯀꯣꯃꯤ ꯄꯩꯁꯥ ꯆꯥꯈ꯭ꯔꯦ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯄꯦꯒꯥꯟꯗꯥ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯣꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯑꯗꯨꯒꯨꯝꯂꯕ ꯐꯥꯔꯀꯥꯟꯗ ꯃꯤꯑꯣꯏ ꯈꯔꯅ ꯐꯨꯔꯛꯄ नचिंबा तौरे मसी यामना लाइबक थिबनी मसी स्ट्रांगली कंडेम तौए अदुगा मसी अखोइगी माइकैदगी यामना क्लियर करोइबा वाफम सिंगसी अदुमक अखोइना बाजार मयोमदा कंगला ममांगदा अखोइना थम्बी वाफम सि असिदा अहोंग अमत लेते अखोइ हानदगी लाइबा वारे फिरेप सिंगदुदा कोकोमीगी माइकैदगी इहो कोमथोकपा गवर्नमेंट गा उनबा हाइबना सिंगबा वाफम अमत लेतबना मरकांदा ngasi asi गवर्नमेंट गा उना जारगसु अखोइ कोकोमीगी माइकैदगी उनगी रोय हाइबा स्टेन सि अखोइ लेबांग मियामदा हानदगी थमगा लाई aduna miyam na sigumba adumlo emotion amasung sentiment sagalakanda kokomi bulana miyam do uhallakanda propaganda miyam santokanda lebaki ihose supporters tawna bhonna ba namthana ba honna bagi thabaksi masi miyam na makoi singa si kanano karamba mino kadi dagi tholai bna haibasi koi kumna kokomi na su yengjinjari lebak miyam na su yengbiu adu emotion amasung sentiment da kokomi bulana santokna ba honna ba se masi gi mayopta lebak miyam punna yengmina sia wa phomse thamje Coordinating Committee on Manipur Integrity Kokomina Manipur Lengakta Hangkiba Wahangi Paukum Pirakhibaga loinana Manipur Lengakna Kokomiga Wari Sananaba appeal tawraduna Lamdam masida ingtapa hanjilakna balengakta mating pangbiu haina Home Minister Govindas Konthosomna phongdurakle ngasi numidang wairam babu parada leiba Chief Minister Secretariat MLA Singaloinana Chief Minister Yumnam Khemchan yauna pangthokpa paugi mifamda Govindas na makataraduna hai thasi ki April kungani thoida Home Minister yauna MLA kharaga Kokomiga Wari Sananaba Chief Minister Secretariat ki Kokomina pamliba wakhalona dukhanana ba kauki du bulakhidre masigi marakta miyam gi oiba chauba khongsana malaktuna pamdaba thodokra thokiba simak laibak thibani adubo tongan ba mafam singdagi lakpai maivel singa Chief Minister ga unaduna wari sanakiba khaknatana Kokomi gi thomi khara CM ga unaduna Kokomi gi maikai dagi memorandum pislamki Kokomi na pisalamba memorandum adugi matangda Govindas na hai straight lenga ga sina yelhomi kan bai basi lenga ga sigi mathauni adubo lamdam asida narco terroristing marufangna mutat pa hai basi aruba tangka ga madi oiri adubo India lenga na awang nong pok state sing da leiriba terroristing
लिसिंगनी कुनगमापन फाउबगी मनुंगदा मुथतकनी हाइना होम मिनिस्टर अमित शाहना थमकिबा लेख्रबनी लेंगाक असिनासु मुथतकनी हाइना थाजबा थमले ट्रोंगलाउबी मदे टीएम कसोम थौदोकी मतांग एनआईए की टीम अमग लोइनना मफम अदुदा चतुना इंसिनख्रे अथोबदा मदुगी रिजल्ट फंगलगनी अमरोम इरांग असिना रिलीफ कैम्प लेरिबा आईडीपी सिंह मसा मसा युमदा मार्च था फाउबगी मनुंगदा अयाम्बा हंजिनना होना बनी अदुबो इरांग असी पंदुना लेबना हौजिक फाउबा हंजिनदना लेरी अथोबा मतमदा मतिक चाबा सेक्यूरिटी डिप्लॉय तौहल्लगा हंजिनना होटनरगनी अमरोमदा मणिपुर लेंगांगनसु लौथोकपा से असेंबलीदा अमा तोइना वारे लौनख्रबनी अदुबो इंडिया लेंगा की पॉलिसी प्रोग्राम खरा लेबना सु असी मखा ताना सांगदाबनी मसिदी इंडिया लेंगा यावबनी न स्ट्रीट लेंगा खक्तन ngamde हाइबना चिंगबा पाउकुम सिंह लेंगा की माइकैदगी थमके North East the labor terrorist narco terrorist or any kind of terrorist, any kind of unlawful possession of arms, ammunitions. Makoina common people sing terrorized or common people singing peaceful over life si thuga na bahona ba yaroi aduna by 2029 sida Bharat Sarkar na target aman thamna haiga North East the labor terrorist the activities si muthat kani haibagi laigabani aduna masisu अखोई अमगी सुन नतना कोई याम कन्न भारत सरकार ना कोई इंस्ट्रक्शन पीबीबा लेगरे अदुना अकॉर्डिंगली मसी सोइदना कोई सरकार ना सु मुथरना कोई सोइदना होनगनी तोंगलाउबीदा अंगांग हाटपा अमसुम टीएम कसुमदा हाइबा केस अनिसिदी एनआईए दा पीखे मसी मक्सु आईजी अमन लीड तौरगा एनआईए की टीम मा हाइबा स्पोर्ट सिंसदा कोई चली यामना कॉन्क्रीट कोई रिपोर्ट अमन लाको मतमदा कोई प्रचार सोइदना कोई तमतनी हाइबगी काजबदुमा थंदरी तोंगलाउबी दा सीआरपीएफ ना कापदा लेखिदबा मियोहम मसी याम लेबा फियो पोट अमनी अदुना मसीगी सिदी अखोई कोकोमीगी चिलिनाउ सिंगा अखोई तानरगा मसीगी सिदा लेरिबा पोसी इंक्वायरी ता होनो मतमदा अखोई कयाम फगदोइनो अखोई कयाम फगदोइनो हाइबसी असिमसु कोई खनबा मतौता मणिपुर दसु एब्रोगेट तवसिदी इन सेवरल टाइम्स अखोइना असेंबली की फ्लोर दा सुसी एक्सटेंशन तौबिगनु सुसी एब्रोगेट तौबिगरो हाइना लखनि इगुनी अदुबो सेंट्रल गवर्नमेंट ना मागी पॉलिसी अमगी फबगी वरमनी फतबगी दि ओइरो ओइना मखोई पॉलिसी अमगी मकादा सुसी मखोइना अमु थमदिलपनि अदुना हाइबसिंग सिदा कोइना का डिसीजन लौबा ngamdaba masidi akoigi central government su yaw minister of home affairs su yaw aduna imaina koi thamjage NRC masi soidana akoi tawrakani but suddenly hek tawba yadaba adu manina koi soidana masi sarkar sina pangthoknaba government of India gi so ayaba noi nei gamena not only in Manipur different states sing sida illegal immigrants sing tathokpa haibasidi already government of India na hawrabani aduna ni akoi huji SIR ka tawkibu kolei kunang sing अमरोमदा चीफ मिनिस्टर युमनाम खेमचाना हाई लमदमसिदा मियामना एनआरसी चना हलु हाइदुना चंगसिलिबा खोंजंग सिंग असि लेंगाक असिना खंगदबा नते अदुबु नियोंगी मतुंग इना एनआरसी तौद्रिङैदा मिकोक हाना थीगदबनी मदुगी मतुंग एनआरसी तौगदबनी लेबाग असिदा एनआरसी चनलिबा स्टेट असि असम खक्तनी अदुबु लमदम असिदा एनआरसी चननबा असमदगी खंगहैरबा मियोय सिंग अमदी लमदम असिदगी खंगहैरबा मियोय क्या यावबा सेमिनार अमा पांगथोकनबा होनरी सेमिनार असिदा एनआरसी की मतंगदा कुपना खना नैनरगा तौबा याबा थबक सिंह पाइखननबा होनगनी हाइबना चिंगमु वाफम सिंह फोंदुके सरकार से प्रजा की पेंदबा इसी सरकार हाइबुम थोई वारी सासी इंगा आइंगा मणिपुर से लेकिन बागा निदुना हेना लुंगना लौजबाबदी चराक दिबियु आबियु तब दिबियु इसी बहुसा हाइबता खुजु सरकार दिना रिसोल मसुन तब ताना सुत फारे दि पोथोनी हाइबु सुनमदि लो अथु मतम द फानबा आई सायावना आईजीसी आई फ्रीक्वेंटली वारी सानदे अंदर की थोई बैरांग से हाना कनोदा थोकी बैरांग मानदा थोड़ा तो यावी मशीना कोरिलेटेड विषय कुलदा तंबुस का तौली दो कंस्ट्रक्शन ने रिव्यू कर थोड़ी तो रिव्यू आई थिंक बिजनेस को पहले फोर्स हो गई और मैंने कंपनी में से बाय फैमिली दसु कंपनी से भी करवाना नहीं बोली को मुक्त कोई थंबाई से सरकार ने माई से दी वाली हल्ला मंदना माई अथु मतलब लोगी लगा कोई अब ये ना इन लोग के लिए पसंद थासिगी हौखिबा तांग तरेत थोखिबा ट्रोंगलाउवी की थौदो अदुगी मतंगदा आईजी मना लुचिंगबा नेशनल इन्वेस्टिगेशन एजेंसी एनआई की टीम मना
Thaudok thokpham da chatuna ngasi dagi thizin ba hokre NI gi team adu district mobile forensic unit ki team amaga loina ngasi ayu pung 13 minute yankai tarakpa matamda thaudok thokpham oriba trong lawbi da yawrakhiba ga loina angang ani laikhidaba yum adu da changduna thaudo adu gi matangda yengsin baga loina thizin bagi thabak chatuke mafum adu dagi makhatana jalmon da laiba CRPF ki post su satuna yengsin baga loina thizin bagi thabak chatuke hairi IG mana luching bana igi team gi khongsir adu Bisnupur gi SP Ketrame Ravi Kumar amadi makok thongba official sing su loina ke Hingsa gi thawong na warishin natraga chumo while purak pangamloi yaikhai thingai bagi mahut wari sanabana pumnamaki afabo oigini haina Manipur lenga ki deputy chief minister Lo Sidi Khona phongdurakli Manipur da hoje oirakli ba fibam singi matang da deputy chief minister Lo Sidi Khona thadorak pa ingtappa purakna na bagi pauzala sina hai Mulam dangarang thokiba thogdo adu laibak thibani mamang da sumhak masamakna furup ani gi mioi singa unaduna wakhal taminana ba masung mausagi phibam hanjil hannana bagi matang da appeal tobus laikre adubu nakalani gi marakta yengthina ba madi hingsagi thawong kaya chatharakpa si nungai taba phawi hingsagi thawong na karingba makhal amatagi warishna madi achuma wail purakpa ngamloi haibasi aikoi pumnamakna yaminaba mathau tai loinana mangkraba thawai amuk hingat han basungam loi masida sunatana hogalakliba angang singi masak thokpa tungi punsi sembada so awabo igani maram aduna hingsagi lambidai koi khudingmakna chatanaba angam mathak to naminasi oiriba fibam masi makhatana sokselakpa oidringaida khudaktagi hingsagi thong singleplasi tangdulai taba haibasenai koi khudingmakpu lamjingduna wari sanabagi lambida punna khong thangjin minasi aikoi gi lamdam masida awana kaya thoklei haujikti madu pumnamak Fahanbagi matam yaure loina ngarang mulam da thokiba thodokta laikhidraba singi imung manung ge awab da saruk yari haina deputy chief minister Lo Sidi Khona gi pauzal asina makatari Ngarang sina kai theida kuki amasung tangkhol gi khulai paiba singi marakta khut thoknarak padagi soktuna house Imphal gi Rims Hospital Imphal laikana duna leiriwa tangkhol gi miyo ani gi fibam chingai AC gi MLA Kasim Basum na haktheng na yengsin khrei ngarang gi thodokta soktuna Rims Hospital Imphal laing chathari ba miyo ani adudi Kamjong district ki Ramphoi khulgi Ramsang Kamodang chahi kunthama thoi apokpa Paul Kamodang amadi Urkhul district ki Hungpung Kazifung khuldagi ML Songsok chahi kuntha apokpa laikhidraba ML Surrender kawi Asok pasing fibam yengsin balakpagi khongsida duga mari lainana MLA Kasim Basum na phongdurakpada aujik thokliba irang asi lakshina na bohotna bada awaba mo oire loinana khulai paiba masal khut thokna bada micham miyam da sok apan nanghalakliba si makhatana thoktana bohona biu ngarangi thodokta sokpan nanglaba mioi ani asi Imphal tamna puraktuna laing sathagani haibasida thoidokta wakhal leirude Adubu chief minister amadi lenga ki official singi support kaloinana makoi ani bu mafum asida laingnana bahotna bada chauna mateng pangbagi tamak thagat pa phongdoklei paumi singnang ba wahangi paukhum piratuna MLA Kasim Basum na makhatana hai haujik phawbagi oinadi TM ka somgi thodokta chenaba sing fa punbagi wafam leitre adumapu irang asi lakshina ba ngam mathak to hodari asiguma laibak thiba thogdo asi makhatana thoktaba oirasanu haina mahakna phongdokhi ai sogi ba ai gi praja sing si sumai na Imphal da purakpa hai si tha ai bhawa tha jaba ngam da le masida thorong phutan government to bi ba sing ga yam ai chief minister yam thakale aduga tepsai gi mayam officers mayam bu yam thakat ba phongjari tiksi state government the best level aduga central government is to thawa ya fi adum security mayam se deploy do adugo praja sing si tamda su tumani Jingda teman control doa hai chicken macam se amno wadi wai tebak sigi lenga sasun ya ba ai bhaw ni sumba si amuka kon amok thapna ba hai ji feel do jamni paugi marak thana tenma break matang nominasi SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna niyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adumsi yawiu akupa marol gi damak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani break ki matung da mayam butaram noksari makhathaba pau pizari
Urkhol District ki manung chanba mulam amasung sina kaithei khulgi mafam sing ngarang tangkhul volunteers singa khut thokna bada kuki combat dress set pa kuki Malaysian ani leikitaba dubu yaning daba fongdok pamadi kai kumna bot poi nangasi Kangpopi District ta chatharaki ba pung taragi sadown loisin krai Committee on Tribal Unity ko tu na kaukiba sadown adunga si ayuk pung taruk tagi haukiba ga loinana nungtil gi pung mari fauba chathaki sadown asigi manung da district ase leiba Kaithel Mahisang Lalon Itiki Mafam Sing Amasung Dukan Sing Thonglonaki Adumoy namak lambi da gari sing satok sa sindi adumak yahanki Sadown manung da hausik fawagi oina di pam dapat hodok sing thokpagi paw leite authority gi maikai ki su mikup nahum sing nori ba fibam sing yingsin magi thabak chathake amarom da ngarang khut thongna bada leiki da combat dress set pa kuki Malaysian ani gi haksang ado Committee on Travel Unity na mapum moi bathodang loduna ngasi leiron chankre ngasi numidung bapung tarani thoi tabadagi hoduna Faizang da leiba Matia Cemetery da leiron chan gi thoram pangthuki hari Imphal East, Imphal West, Thobal, Kakching amadi Bisnupur District ta hayang ayupung mga dagi numitang wairang gipung mga fawba curfew komtokre. Hiram masigi matang da district mga asigi district magistrate sing na thadrok pa tongan ba orders singi matungina hayang ayuk gipung mga dagi numitang wairang gipung mga fawba curfew komtok lingai manungda law and order da sing narak payaba thabak thoram sing amata pangthok loidabane loidana miyam tin mafam da mi mga dagi henapun mama de explosive material sing yawba mi sok payaba polam sing Pudana basu khangali adumakpu law enforcement agencies emergency service media banking and financial institution KFNPD Manipur High Court yawn atai court singi thabak thoram na chingbadadi athing mamata leiroi hainasu order sing asina khangalakle Tronglaubi ki thaudok ta pikli wangang ani leikidaba duga mari leina chief minister wa batarba imung da nongma fawba khongul tarak tabagi mayok tamadi mihat pasinga thubada faduna cherak pi gada bani haiduna ngasi kumbi SC ki manung chen leiwa khulak patta wakat khongjang changsin kre wakat khongjang adu da ngang hat pa yaning de CRPF ki mathong hok taba thong yaning de state terrorism khudakta lep kada bani amadi we want justice saina thaba play card kya senaki Kayo kulakpat amadi maikai adungi mera paibi Singapore changsin kiba khongjang adu da saruk yakibi kulakpat mera paibi gi president L Chandrajini na phongdo kibada chief minister na juribam sanapati madi Urkhol district ta chatpa ngamlaga kari gi tamak tronglaubi da chatribano Manipur gi mafum kya da misi minata da thoklaba fawba lengakna tasina da na leithokpa haibase aduki matik pende Tronglaubi mihat ki matang da miyam na changsilakpa khongjang singda kulakpat ki mera paibi singna su hanmalaitana saruk yagani haiki Turong laubi gi misi asida yamna piende or khunda kaya mahali micham kanda chali hali akhoi yam piende langangna akhoi je hanna yengbi rakre akhoi je ware aduna lala che lemna naba loisan biu jiri dadi chantangami senapati chantangami kari dabu turong laubi chantangam de chenna akhoi yam piende Urkhol District ki TM Kasom Khul amasung Bisnupur District ki Tronglaubi Khul gi mihat singbu yaning da bafongdok tuna ngasi maring faruk ki masing yamlaba nupi sing Imphal yaripok lambi paring da leiba lai farok maring khul da wakat mifam phongkre Not Maring Women Organization NMW onasin na pangthokiba wakat mifam aduda kairaw AC ki manung chana leiba lai farok sandang semba Tauren Fai masung funal maring hariba khul singi nupi kya na sarugyaki wakan mi famadu mari leina NMWO gi president ki Santi na hai TM Kasom amasung Tronglaubi ki thodok singa sina maram oiduna khoisaungnar ba miyam horok tuna mara leba sing cherak pinana ba demand tawduna sadown yauna makal maka kya gi khongjang jang silak padagi Manipur da housing achauba charang na ba mathokli charang na ba fibam masina maram oiduna angang sing school ka da badagi academic atmosphere da chauna chaitheng pire nongbagi suraga nomlaga hingna na bhona riba miyoi kya awa pada mayok na re Lengak na tamthiraba thodok sing asida chenari ba miyoi sing thidokuna chairak pi gadabani athuba matamda street asida tangdu laitaba fibam hanjil hanna ba hona gadabani haina taksinki Darna Pami Bese, Karigidamang no Hairadi, the wrong Lauvida Kaisu Kangzadriba, Angang Tamangagi, Sahi Mangagi, Angang, Sumaina Hatki Besokoyam Yaning De, Akoi Amna, Wakan Sokna, Akoi condemn Tawi, Akoi not Maringi Nupi Sing Sinasu, Sumaina condemn Tawbagi Darnasi Pamzabani, Adudigi Hendok to Nak, Gam Kasom, Kunda Micham Anibu, Kaishunata, Lambisa, Linga the Hatki Bese, Akoi Tamoy the Yam Penzade, was it government by Biriba, Akoi Shiam, a Sang Singna, Ing Natapna. Koi pan min na ba yan ngay akoy ing tan na pan ba pami amaga akoy nung sinaba pami hay basi susmain hay jage thank you Thasi ki hokiba tang taraga nipan Urkhol district ki manung chane Imphal Urkhol lambi TM Kasom da ko ki Malaysian sing ambush tawduna
Chenausang Sogungnau amasung Yarangamba sum hatkibagi thokdokpu yaningdaba phongdoktuna ngasi Yangpokpi police station na konba Umhun Kulda Maikadongi Miam na wakat mifam chatakray Naga Sanaulong Yangpokpi area NSLY NSN chatakiba wakat mifam adu da saruk yakiba NSLY gi joint secretary Sochanfi Rengam na phongdokibada Naga Sanaulong Yangpokpi area da leiriba naga gi miam na TM kasomda naga michamanibu miatina hatkiba masung miyoi kyamana sokabanangan kiba thodok adu buyaningde Nagana Kundaba mafam singna leiriba kuki militant camp singa tubada lotokadabani Micham Yama Dilantum Ngakpangam the Barukul Gidi Simasung SP Kudak suspend Togadabani, like Hidaba Chinausang, Songung now Masung, Yaringam, Basung Giachum while atuba the Fangalo, Amoram Dangarang Sinakate Yamasung, Mulam Kulgakoi with a cookie terroristing ambush Todun and Naga Villains volunteer Ma Hat Kibadubusu. Yaning the Bafondo Kibakalo in Manipur NRC, Taudana census to Yari Haiki. Delay is justice denied. With the Naga Shinaolong YAIPHABI area raised in unity to condemn to continue injustice faced by our peoples, innocent lives has been lost and their blood cries out for truth, accountability and justice. We will not remain silent while injustice prevails. We demand the immediate removal of Kuki refugees who militant games from Naga inhabited areas, as their presence threatens the safety, dignity, and peace of our communities. We further call for immediate suspension of the Ukral DC and SP for their failure to uphold justice and protect innocent civilians. Tonglau Bima Dirkol District TM Kasomda Mijam Singh Hatkiba Chumuwayel Fangan Gadabani Haina Lengak the demand Tauradunangasi, Nongpok Seng Maidaki Kungang Kungataruki Miam now Wakat Mifam Chatakre, Nongpok Seng Maimadi Masiga Koibada Kundaminari Maitei Tankul, Maringamadi Maitei Bangalgi Kungang Kungataruki Miam Sarugaduna Chatakiba Wakat Mifamaduda, Mijam Hatpayaning Day, Cookie Terrorist Muthatlu, Maraleva CRPF Tandipio, Central Force Hanbikro Haina Thaba, Placard Kayasina Kibagaloina Nakolau Kayasulauki. Wakat mifam aduda sanahan bi kaubi mera pai bilu chingbi mana phongdurakpada tronglau bi thodok madi tangkhul gi mijam mani hat ki bagi thong ase aduki matik pende Manipur miam ngakpi senbi gani haina lakliba masing yam laba Central Force sing asina miam don sinduna wadnai bagi thabak oina chatharaga leire miam kham thengna wahan mamadi haining mangang ning mapumnamak yahandraba ngasi gi lengak asi pamdre haina mahakna pendaba phongdokhi Lanjina Chingu Tamdashu Okujisa Pum Lepum Kandrabane Gonamana Aduna Akoi Chingu Wajunu Tampakto Wajunu Akoi Nabale Laku Kanjida Akoi Amaga Amapa Pominaraga Tengamina she Patapam Kaji Maru Pang Mutapa Habishi Kunupi Mama Mayamgi Bantam Wishe Oina Hanging Intaba Tikaba Lamama Winai Manipur Peace Handila Manipur have the old Hanai Punamagna Injan Manana Tabak Minashe. Justice Committee on Anglo Manipuri War 1891 Martyrs and Freedom Fighters of Kanglei Park Manipur Amadi FPMC Khongjom Bazar na Sinduna Kumzali Singamaga Chanipan Marifutra Mathoida Sokna Kiba Khongjom Lanfamda Manipur gi damakta Thawaina Ponta Pikraba Sing Freedom Fighters Sing Amadi Masak Khangau Draba Hero Sing Mafamda Leisu Katpiki Thorm amangasi Khongjom da Leiba Tengol Lekai Community Hall the Pangthokre Thoramadagi Manung Chane I Pau Gilamda Choba Thodang Loriba Journalist Sing Amadi Intellectual Sing the Su Mana Lanthoki Tharamadu da Sarug Yakiba Singna minute Anitumina Leptona Atoba Singing of the Kaikum Budke. Tharamadu da Sarug Yakiba Bavina Group Ki Chairman Amasung Managing Director Dr. Tangzam Davali na Fondo Kibada, Kongzom Lan Famasi Lamdamasi in a Quaidiki Maruiba, Kaufadrava Todogamane, Masi Matam Chupa, Ningsing Machangi, Maitiragani Kangna Kangna Lamdamasi Ning Tambangak Nanaba, Lanting Natuna Ipai Pusing Adubu, Tawaina Pontapike. Atopa Lepak Singdaki Maitiragani Haina surrender Tauribane, Maramaduna Ikogi Pai Pusingi Tona Dungasi Yamadi, Tungi Mirol na Kauri the Bani Haike, Justice Committee Chairman Joy Chandra Kontozam the Hai, Ipai Pusing the Manipurasi Kamdona Sagalami Habado, Matamasu di Bekoina, Tizindabaya de Haibawakalonda, Justice Committee na Tabakaya Pangtuna Lakle. Kalam Ahum the Gichanglakpa, Kongzom Lanfam Sing Semgat Anaba, Marilina Sing the Taxinduna Lakli, Sengatpa Hobusuyare Haike. Ipai puna wana sagalamba Manipur se masa masu oiba aikoina hei lei katpa
awang bathak da ikai khumna ba utpa amadi ko ngon bagi thorum ase justice committee na pangthok che ngasi phongbada justice committee ge expert team na hoina satuna thijalubada phanglakpa material sing aigoi combine tongna bagi da makta aigoi sem sarga lai hairi bising je combine tawrum matungda aigoi ge manipur da leidiba adu kunba school college da makoi gi oiba syllabus da hamda da bagi da makta aigoi na collection tawri bising ado adu khomjal laga aigoi syllabus da hapgadi isa issue sing aduna ima lebang nungsibagi wakan jelagani amadi ipai ibu sing adu bu haile gatba awang bathak da ikai khuna utkani habagi wakalonda aigoi mari leinaba hauji chief minister oiriba da so aigoi na wafung asin thamkiba lei Khongzom Battle Memorial Committee KBMC na sinuna Khongzom da leiba Tengol lampak ta chama kuntra manga suba Khongzom Battle Commemoration gi thoram pangthokna kumsa lising amaga chanipan marifudra mathoi da sokna kiba Khongzom lanfam da imalepa ki damakta thawaina pontha pikraba sing freedom fighter sing amadi masak khanga utraba hero sing imafam da miyam ne kai khumna bud khrei minute ani tumina leptuna athoba sing imafam da kai khumna budtuna haudokiba thoram adu kamari leinuna Khongzom Battle Memorial Committee gi secretary Jingtam Luang na haikibada Khongzom degi thoram ase April 15 da tawgada bani amadi April 12 da tawriba se review tawgada bani haiduna mari leina ba je sang singaloina lengak ta hanjen hanjen haiduna laklabani iramasi gi matang da yengsinana ba matamama gi governor na chief secretary da thadara ki ba order copy so hojik fawba pairaga leidi thormadu da sarugya ki ba charter accountant chongtham sanjoina hai ki bada leidi ba mirol asida matamadu gi masing yamdrawa ipaipu singda chelamba magun sing chenfam thoi haurakli ba mirol sing da sui paipu sing gi thona puthokuna ipaipu sing gi wakalon sing fawrak na ba thabak sing toramsi hai ki Khongzom de harisi 23rd sin achievement claim torise si review towa darkar leye si phajana comment piba leirabane madu leira phawda matamdugi commissioner oiriba masak maming paningde aikoi ki ibari ngaktani ko lerak sigi khanda watpa IS officer singji mithingai mithibong mitambal leida chap chare heta leibani si akoi haire Hobik su hairi si hane tiki su hairi lai mantri singju michibong mitamban soidana vote karakpa magun matikka yam leirak ka nataba purala na da karakpa singsina moi mathun da changde adu bumba mantri singdu na ni ngasi manipur mai jahali si ma koi khangte ada koi ki future gi historically distort out riba aram da mayam ama topsal lakhiba kaidau riba mayam singje hujik sengdong na bagi tanja amani je koi da nalli mayam sing araiban natte Hauki batang kun ngama thoida Manipur ki Chief Minister YAIPHABI san yauna Wangjing Texam lekai da video office sangha ki badu Wangjing Khodam ba mamang lekai ki mera pai bising saruk ya ki haina sengdurakli hiram masigi matang da mera pai bi mana phongdurak pada Chief Minister na video office sangha ki badu Wangjing Khodam ba mamang lekai ki mera pai bising na pungning thogat pa leiki de nomina du da thoki ba thodo du ki matang da Manipur miyam na Wangjing boran ba mawung da ubigano haina mahakna makatana sengdoki Hauki batang kun matay Wangjing Texam lekai da laiba video office ama sangha badu Wangjing praja ama oina yamna chawkhokjai amasung yamna nungai ba phaujai adubakku chonglau bida legidaba angang ani amasung praja ahum dugi damaktadi Wangjing Texam lekai da video sangha badu bu support tawgi blaite amasung yauki blaite maram asina Wangjing praja bu lana ubiri badu ubidana ba press media ki thongda sendokjai Thasigi hauki batang kun amasung kun ngama thoida Thawal district ki Wangjing na thoki weirang da soktuna laying liva Hairok part 3 dagi takel changbam Bromesra Mamadi Hairok part 2 dagi langmam Nandaviragi mafam da People's Welfare Association of Hairok Imphal gi maikedi sel gi tengmang pikre makatana leba ki oiba thodo wathok ta awana taraklaba maruina Hairok ki miyam da association asna mateng pangani hairi Hyperacute myocardial infraction HMI haina khangnaba heart attack ki kudong thiba nanglamba yaba ki fibam da leramba patient ama Sky Hospital and Research Center Private Limited da combo drug reperfusion therapy CRT amasung coronary angiography yauna mathau taba laying pathap chathaduna punsi kan mangam kiba sigi mai pak pagi matang da chahiye sigi haukiba March ki tang kunda maming leraba American Journal of Clinical Cardiology and Cardiovascular Interventions da Fongdora Kray. Rims Rotalaiva Sky Hospital ki Maikai digi Fongdora Kibada Imphal West District ki Rajendra Wahingmam Hairiba Masagi Chahi Marfu Mathoi Shura Passion Nasi Lisingani Kungamanga ki February ki Tang Kungamanga da
ischemic chest pain haiba layong asiga loinana hospital asigi heart attack center IHC da pukhalaki adum oinamak mahaki ECG lobada STE myocardial infarction thokpa yabagi ST segment elevation gi fibam thingnakide masigi mahuta ECG gi T wave asi tented oibaga loinana wangba thingnaki hariba diagnosis asi heart ki function hanthabaga loinana transmural regional wall motion abnormality RWMA thengnabadagi hena mayek senganki pumnamak asidagi combo drug reperfusion therapy CRT chathaki masina coronary reperfusion therapy tawbada thinta hangadaba adu hanta hanke CRT tawraba matung lawkhiba ECG dagi ST segment da ahongba leitana TWF normal oibagi phibam fangki makha tarakpoina coronary angiography pangthoki thamapan gi matung echocardiogram lobada heart function normal oirakpa thengnaki Thatra nithoi treatment chatharaba matung chaliba chahi lising aniga kunga taruki April le yengma matamda chahi marfu nithoi shurba patient asi mahu sagum ningthina chatok chasin tawbangamle chauna mai pakpa Sky Hospital gi chief cardiologist oriba Dr. Syam Kishore lariging mamna anaba asida thengnarakhiba wa nungai sing American Journal of Clinical Cardiology and Cardiovascular Intervention da mayik singna phongdoraki haidi Council of Higher Secondary Education Manipur ko semnaloba chahi asigi class 12 ke exam da science stream da taratruk suba position lawrakraba wangu ahalup chithek leikai digi sanasam monalisa amadi handak MPSC na lauthokiba civil services exam gi falda kungamapan suba position lawrakraba rank da mai paklakraba wangu ahalup awang leikai digi yumnam abungcha mangang bungasi wangu gi miyam na taram na oktana pukning thogat kre Puya wangu amadi wangu ahalup chithek mera paibina puna sindra wangu ahalup chithek leikai community hall da pangthokiba thormadu da S Monalisa amasung wai abungcha mangangda case award momento amadi achama khudol piduna pukning thogatki aina ngasi achievement phangbu ngamjabasi aigi thekokbiba ima baba amadi aibu kadai de kai sothi kadai haiduna Jackson Senator Amatangaraba Dadabu, Nasi Fangliba Achievement Nasi credit as the Dadabu, Pizanini, active service that I joined the Wokam. World Malaria Day ka mari leina Indian Army ki Red Seal Division na sendrang asi anti-malaria drive ma lema khong da pangthokre khongthang asi lunan ba koi bigi fiba mama lehanduna malaria sandok pathingna na balokhat pani drive asi ki manung chana haingang mission bank bangnom amasung cooperative village ki mafam singda fogging ga loina na DDT spray kapthoki thoram sing adu da khunja sing ju sarugya ki None district ki manung chana leiba wafong khulgi kunja singna Sam Rifles na nonggi tangai fadana changba polam kaya yenthokre tengbang piba khongthang Assam Rifles na chatharakpa irangi chaitheng fanglaba miyam kharada oirabasu safana na bagi saruk amoina khongthang asi paikhatpani hari Assam Rifles na honariba si kunja sing pukning wakhal chauthok na hingna na bamadi makhoi ki tamak kanang bakhra leiri habagi thazaba ma lehanna na bani Assam Rifles la lokhalak liba khongthang asi bu kunja sing gi maikai digi thagatpa phongdok na ke Longzam Elena Debibu National People's Women Front NPWF ke National Vice President oina haplaklei Franasi ki National President NEU coming na kudik pira ka thadurak pa appointment order amagi matungina National People's Party ki Constitution ki Article number 11 ki makhada Longzam Elena bu NPWF ki National Vice President ki thau unana bakhale makhataba to order ma thoktuba fawba hariba post asi Elena na pugani hari Kiamgai Youth Pioneer Club KYPC na sino Kiamgai Haibong Makong Ground chatharakli batara marirak suba Khangembam under 15 boys football trophy lising ani kun ngataru ki ngasi sana ki batongan tongan ma match singda RSC thongzo ma di square nong mai bung mai pakre tongan tongan ma tim tara nipana group marida saruk yaduna mamang tha March ki tang kun ngma panda chathariba tournament asigi ngasi ahan ma ground gi sana ki league match da RSC thongzo na Sports Authority of India sai logu panjalani sinoda maitiba piki RSC team gi panjalani adu Malemba amadi Ramthai Puina Chankhibani Anisuba ground ki sanakiba ling match na D square nongmai bungna Golden Football Club team B Kiamgai bu panjal amasino da maithiba piki D square team ge mata ngairaba panjal adu Mahesh ahan ba half ki sanaba he hawgalakpadagi ahan bi minute chankhibani Haying ima team B wango emadi KFA life kuno go sanaragani madugi matung quarter final changlaga team singi manager meeting pangtholagani haina khangim trophy gi organizing committee gi maikai degi khangalakle
Assam Cricket Association yumbu oraga Guwahati ki Just Field da chathariba nirak subanda 15 Girls Northeast Rising Cup lising ani kuntaru ki semi final match da Tripura ki mohta Manipur team maiti hauduna final gi asa ningba kaina lehore tongan ma cricket team nipana group ani thokna khaidokuna chathariba tournament asigi ngasi semi final match da Manipur ma Tripura team manina sanakibada Manipur na Tripura gi mohta run hupumanga da maiti haukibani sanakiba match adu da Manipur gi sanaroi Vivian Laishram na ball kuntra mapanda run yangkai mathoi lobangam ki. Aroy bada maroy ba pausing ang makana pisari. Maikay kiyadagi miyam kaya choba khongset kaloy na Manipur gyori ba filmong gi matang na kokomigi wahang tared yaw ba memorandum ng mga si Chief Minister na Pisan Kokomi bulana uhana na buhana riba sing kanano haibdu miyam puna yung sinminas yan na kokomi gi convener YK Divre na apil daw kray. Trong law bima di TM kasom gi thodok ki matang na NIA na mafumadu da chatuna yung sin kray at hibada result fanglang kani hay na Home Minister Govindas kon hosam na fong da kray. NRC की मतंग सेमिनार में सिंधुरा खंगही मियाम ग कुपना खना नहीं नरक पाइखत पे आवा थबक सिन पाइखना न होना गनि हाइना चेप मिनिस्टर नाम के एम चाना फोन कर प्ले अमसों तोंग लाउबि कुकी मलेजियन सिंग बॉम कप सिंदना लंदावदा अंगांग अनि लेखिदब थोदोक की मतंग NIA की टीम ममना थोदोक थोकम चतुना खुजन Matang sa bulletin na silosin jari Manipur miyang gipunsida khwaidi gi namaroi va state asigi lepak asigi madi malengi pausing gi damak SKTV News bu meeting ta aduna lebiyo khurumjari